Kuki volunteer singna Chandel dagi hijack tawkhiba Jcb ama mafam khangre AR da wakalabasu tabidre Chandel district ki Chakpi Karong subdivision gi manung chanba Kanan Kuki village dagi Kuki volunteer singna hijack tawkhiba Jcb ama hujek fawa putho haiba yadre Assam Rifles da wakalabasu karimata tabidre Kuki singna chathariba thawong asi akan mamong da condemn tawi haina Chandel Naga People's Organization na thadorok pacherol amana hairi cherol asina makhata na hairibana hairiba thawdo asi chahi gi February 5 gi nungthil pung 2:9 tabda thokibani numit aduda Kuki volunteer sing aduna Chandol Pokpi village tagi MK Ramkan mi chothe kauba amagi Jcb ahum DX vehicle number MN04CO677 asi hijack tawraga pukhibani adubu hariba gari adu Kuki amasung maidei anigi marakta thokiba kangluki irang adu yamna kalingai matam 2023 gi May da Assam Rifles na Haibizang camp chagi fagatkhibani adubu ballot documents in ullaba matungda thadorakhibani adubu hariba gari adu amu hana Kuki volunteer Kanan Kuki village tagi manakta thauduna chalingai da hijack tawraga pukhibani thaudo asigi matangda kunipan suba Assam Rifles ta report tawrabasu hojik fawa action amada lawkhatri amasung gari adu recover tawba leitri hariba thawong asi law and order da chawna kaiba piba khakta natana civilian singi right asi violate tawbani thawdo aduna gari asigi asengma mapu asigi samil lon da chawna awaba piba da natana public safety da su nungnangba mapu hale maramaduna district administration amasung law enforcing agency gi maikai dagi hiramasi da miyeng changbiu Assam Rifles amasung security force ki maikai dagi Kuki volunteers na hijack tawraga pukhiba gari adu recover tawba yauna thawdo adu da chenariba singi mathakda chapchana justice puthoraka conflict effective area singda civilian property singak senbaga justice restoration tawna honaga dabani mari lainaba authority ki maikai gi hiramasi da miyeng changduna siguma thawdo asi matungda tawduna ba chapchaba action lokhit kadabani hairi Churachandpur da security force na Kuki Lalhouba fana ba changsilubada Kuki Nupi singna Twkhre Churachandpur da lanmi ki fijol setpa Kuki Lalhouba lup singi lanmi singna phongna afaba makhal gi khulai paidina chatpada security force ki kangbuna ubadagi fana ba changsiluba matamda mafam adugi nupi singna thingba pirakpadagi fawa ngamkhidre adu moina mangasi amadi ngarang tampaki tongan ba mafam singda security force na sathakiba operation da lalolup kharagi lanmi sing yauna mioi kaya amadi tongan ba makhal gi nongmai marfu yauna atai khulai sing fagat pangam kre thawdo sigi matangda pauche sina police amadi maikai kaya dagi phangba paugi matung inadi ngarang numidang Churachandpur district ki Molhoi area da khulai paiba Kuki Jogi Lalhouba singna phongna khulai paiduna chatpa ubadagi security force ki kangbuna mioi sing adu fana ba operation chathaki operation adu da khulai paiba mioi khara faki hairi thawdo adugi pau hek tabadagi maikai adungi nupi sing thomjilakhiba ga loinana security force ki kangbuga akan mamong da muknabagi Tanja adu lauraga security force na faduna thamlamba naha ani na thoktuna chen ki khunja nupi sing aduna village volunteer sing security force ki kangbu na fana bahonna ri haina laubadagi masing yamlaba nupi sing thomjilakpaga loinana numidang thengba fawda maikai ani da muknabagi thokdok thokhi loinana maikai adongi miyamna tayar mai thabaga loinana mafam kaya da lambi thingbagi khongjang changsinki tungda nupi sing aduna security force ki kangbu adubu mafam adudagi tanthorakhi hairi Churachandpur dagi Kaiminland Haukif kauba mioi ama Delhi police na gari huranbagi fare Taiba asigi tongan ba state sing dagi gari huranduna lalon itik tawbada chenaba Churachandpur district dagi Kaiminland Haukif kunga taruk kauba mioi ama yauna punna mioi tare Delhi police na fare hairi Delhi police na thadorok pacherol amagi matung ina Kaiminland Haukif matam sangna awang nongpokta truck thauduna awang nongpok ki lanmit tumit mayek sengna khanglaba driver oiramba Hojik na huran bagi gari laiduna sendongi damak atopa mioi singda yuan bagi thabak tawriba tongan ba gari huran bagi case taraga mathoi su mayok nariba Jumna Khan kauba mioi amagi driver oina thabak tawri hairi police ki cherol aduna makha tana hai Kaiminland Haukif na huran ba SUV gari ama Manipur da thana nabagi damak thaurang tawringai Siliguri dagi Delhi amadi West Bengal gi apunba combined police team na Dildar kauba mioi amaga punna fagat wangam kibani police na farba matung makata na wahang paung chathaba makhoi ga punna gari huran bada khutpo emina ba mioi singi maming phongdorak padagi Delhi police na makata na mioi ani amasu fagat pangamde farba mioi sing adudi UP gi Sambal dagi Muhammad Jani nifugani thoi Arjun kungamapan kawi hairi Churachandpur gi Sadar Hills area dagi lanjena rakhiba IDP sing nauna saba yum sing da hongjin ba hokre Kumja 2023 gi May ahum dagi hauna Manipur da thogliba lana sitamna tapna nemtharakhiba galloinena Churachandpur district ta masa gi yum thadoktuna lanjenarak tuna tongan relief camp sing na changjafam lawduna lerakhiba Churachandpur gi Saron Hills area dagi lanjenarakhiba IDP sing na saba yum sing da hongjin ba hokre hari Pausi na hai Churachandpur Kendra gi MLA NGO sing amadi local community organization sing na achoba thodang lawduna yum sing adu sakhiba galloinena ngasi nongmani ni gi mamang dagi hauna IDP sing na Nauna saba yum sing adu da changduna leiba hokre hairi yum sing adu sariba mafam sing adu Churachandpur Kendra gi
MLA na katpaga loinana Wi-Fi Baptist Church Association BECA na fund puthokuna sabani hairi amarom da nango sabayum sing aduda IDP sing na lairabasu haksel gi matang na piba yaba mathau taba thabak sing mapung fana lokhat kani haina su District Family Welfare Officer Dr. Kholi Sonia Monica na phongdokre ma na phongdokhibada mafam aduda mobile medical team sing haduna regular oina health checkup sing tawbaga loinana immunization mental health counseling gi mathau taba sing adumang lakhot kani hai ki ningsing bayabadi Manipur da president rule gi lenga asina chahi asigi December tha phau bi manungda IDP sing tangkak ahum thongna masa masa gi mayumda hongjinba honagani haina IDP sing da thajaba pikhibani seldagi imol village taba lambi gi saru khunja sing na sel khaina duna semjin kre Tengnopal district ki manung chana lairiba palel dagi imol village taba kilometer mari hena sangba khwaidagi maru oiba lambi ki saruk ama oiriba asi Manipur lenga na matam kuina sembi dabadagi ngasi khunja singna sel khaina duna lambi sembagi thabak chathakre lambi sembagi thabak asi da saruk yakhiba imol village ki machin chatpa khunja amana phongdokhibada Palel dagi imol village taba kilometer mari rom sangba lambi asi mioi lising kun rom na chathok chasin tawriba maru oiba lambi amani hariba lambi paring asi chahi tare nipan sembi dana lakpadagi miyamna chathok chasin da yamna chawna awaba mayokna duna leiraki nong suba matamda isingna phaigan yauki aduga nong hangba matamdana ufuna lambi asida aduga nong hangba matamdana ufuna lambi asida chatpada awaba oiki PWD gi lambi oriba si sembi dana leirakpa sidagi imol khulgi khunja sing haibadi Twkhre dagi hauraga mioi khudingmangna arai senpham puthokna duna lambi semgi thaba asing asi chathabani haiki hariba lambi paring asida fauna chatlaga imol satu imol khunjai imol kumbaire imol chingnung hud imol tampak imol khodamphai imol ngairong imol chandol pokpi amadi imol khulen taba lambi ni hari ngasi Jcb amadi Forsan na chingba sizinaduna fatraba lambi gi saruksing adu nung thaduna semjinbagi thabak chathakre search operation chathaduna tampagi district manga dagi nongmai marfu amadi lalhouba kaya fagatkre Manipur Police, Central Armed Police Forces, Army, amadi Assam Rifles ke apun makangbu na ngasi ayu angan bada tampaki district sing haibadi Imphal East, Imphal West, Thawbal Kakching amadi Bishnupur district ke tongan ba mafam sing da chathakiba search operation da sakang da bakulai paiba sina lotsinduna thamlamba oigani haina thajaba tongan ba makhal gi nongmai bom amadi kulai kya fagat pangamle hairi Manipur Police Headquarter da pangthokiba pawmi singa unaba amada Manipur Police ke official singna phongdokiba da ngasi ayuk chathakiba operation adu da AK service lar rifles manga insas ahum SLR taraga taruk 303 rifle manga pistol taraga manga carbine ani rifle mapal SBBL ball action taraga taruk anti riot gun ani JBPC ama DBBL ama ball action gun taruk 2-inch mortar ama puna nongmai marfuga taruk grenade mapan 7.62 live ammunition chaniga kuntaruk 303 live ammunition chamaga marfu dara 9mm ammunition mapan .32 mm ammunition mari HE mortar shell taruk tube launching ani IED mari assorted magazine nifuga mathoi amadi wireless handset taruk ni hari Manipur Police amadi security force sing nalamda masida ingtapa amadi santi hanjilakna ba mioi bagi punsi amadi lanthum ngak sena balokholak pa khongthang gi saruk ama oina Kulai sing asi fagat pagi thabak chatharaki bani hariba khongthang asi da Manipur miyamna suma pungphana sogat piu amadi Manipur ingtapa hanjilakna ba honna bada Manipur Police amadi security force na paikhalak ba thabak singda miyamna mating pangbiu haina Manipur Police ke IGP intelligence ke kavif na miyamda apil tawki ningsing bayabadi mamang thagi tang taraga humdoi amadi taraga mari dasu state asigi tampaki district singda security force na chathakiba operation dasu tongan ba nongmai chahunga kun amadi atai khulai sing fagat khibagni Madugi madung tarakpada thasigi mari dasu Churachandpur district dasu security force na masing yamlaba khulai sing fagat palai khrabani thasigi kunga mathoi dagi haugadoriba parliament session da Manipur da makha tana president role thamba yauna tongan ba anoba bill nipan puthokna ba thawrang Twkhre thasigi kunga mathoi dagi haugadoriba Bharat ki parliament ki monsoon session da Manipur da makha tana president role thamba yauna tongan ba bill nipan prime minister Narendra Modi gi lengang na puthokna ba thawrang Twkhre haina Deccan Herald gi report amana hairi report aduna hai Manipur da hatu na no balenga ama semagi mahuta president rule tha taruk amaga sangdoklaba yai parliament appropriation bill oina Manipur gi kumja 2025-26 ki demands for grants puthokna ba amadi lok sabha da chahi asigi February 16 da introduced Hwrakle matung select committee na yengsilaba income tax bill 2025 su puthoklaba yai hairi adumoina ma parliament da puthokadaba bill sing asigi oiba tentative list amasung thawrang Twkhre hairi hariba tentative list sing aduna Manipur Goods and Service Tax Amendment Bill 2025
The Jan Bimbas Amendment of Provisions Bill 2025, the Indian Institute of Management Amendment Bill 2025, the Taxation Law Amendment Bill 2025, the Mine and Minerals Development and Regulation Amendment Bill 2025, the National Sport Governors Bill 2025 amadi the National Anti-Doping Amendment Bill 2025 yauraba yai hairi. Mahairoi nupi macha ama mafam khangdana mangkhre. Kwagaithel mayai koibida leiba sisu nistani ke danda class 10 tamlibi mahairoi nupi macha ama mangkhre. Mafam khangdana leiriba mahairoi sigi mamingna pema cheren chejong apokpa lahakpa chejong kawi. Khagempali panthakdagini apokpi mamana maitengni aduga mapana Arunachalagini. Singzamai chinga makha basketball ground maya dagi mangkhaba matung iroi loiba oina naga mapal da ukhi madugi matung mafam khangkhidre kanagumba singna thengnarabadi mobile number 9774625543 natraga 9366662850 da pau pibiu hairakli. Koken Kuki Khulga Thangnana Leiba Lau Pari Taruk Rom Lau Uba Changbangam Dana Leire, Imphal West District Manung Chana Sangai Thelga Nakna Leiriba, Longa Koireng area gi local sing handak chahigi oina di mapung fana lau pan bagi thabak cha thabangam le adubu Longa Koireng ga thangnana leiriba Koken Kuki asiga thangnana leiriba maite gi lau pari taruk lom lau uba ngam daduna hojik leiri hari pauche sina phangba paugi matung inadi Koken Kuki khul asi Longa Koireng Sangai Thel Park tagi jangsilaga leibani hariba mafam asida maite singi launa lau pari taruk rom lei hariba laufam sing asi Manipur da thokliba irang asina maram oiduna 2023 gi May 3 dagi hauna laufam sing asida changbangam daduna leirakhibani hojik Manipur da thokliba irang asi khara makhai safaraglabasu hariba Koken Kuki khulga nakna leiriba laufam asidi changbangam dabadagi lau ubangam dana leirakpani loinana hariba lokol asi lau ubangam naba security ngak senbagi thabaksu hojik maki oina di paikhatpa leitri hari